상만해 그것도 우리도 상만해 멜로디 하시 나 하시 먹는 미식 그런 또 Karena guli jauh dari ini sih, wah pincet kamu deh. Karena ini nggak. Kau yang cari one, ini không có máy lên kia. Ini siapa yang udah? Kamu udah? Jauh tuh ini kayaknya. Ayo. Ayo pak. Amma. ꯑꯗꯨꯒꯤꯗꯣ ꯃꯣꯏꯗꯣ ꯑꯊꯨꯕ ꯀꯩꯅꯣꯗꯣ ꯉꯝꯗꯧ ꯃꯥꯟꯗꯦ ꯑꯗꯣ ꯃꯣꯏꯅ ꯍꯥꯟꯅ ꯆꯠꯄꯁꯦ ꯑꯁꯤꯗ ꯁꯦꯝꯗꯣꯛꯄ ꯌꯥꯕꯅꯦ ꯅꯣꯏ ꯍꯥꯟꯅ ꯆꯠꯄ ꯕꯕꯥꯗꯣ ꯑꯝꯇ ꯎꯍꯜꯂꯨ ꯅꯣꯏ ꯄꯨꯟꯅ ꯇꯧꯔꯣ ꯃꯣꯏ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯀꯥꯡꯕꯨꯁꯤꯕꯨꯗꯤ ꯉꯝꯗꯦ ꯑꯗꯣ ꯃꯣꯏ ꯑꯅꯧꯕꯁꯤꯡꯁꯦ ꯈꯤꯇꯪ ꯋꯥꯗꯧ ꯃꯥꯜꯂꯦꯕ ꯇꯥꯏꯃꯤꯡꯁꯦ ꯂꯩꯇꯕꯅꯤꯅ ꯍꯥꯟꯅꯒꯤꯁꯤꯗ ꯈꯔ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯦ ꯇꯧꯔꯣ ꯕꯕꯥꯗꯣ ꯑꯝꯇ ꯌꯦꯡꯍꯜꯂꯣ ꯁꯤ ꯕꯕꯥ ꯇꯥꯛꯄꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯈꯔ ꯂꯥꯏꯊꯣꯛꯅ ꯁꯦꯝꯕꯤꯈꯤꯕꯅꯦꯕ ꯃꯣꯏꯗ ꯆꯞꯇꯤ ꯃꯥꯟꯅꯩꯌꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗ ꯆꯤꯡꯀꯣꯏ ꯂꯩꯕꯗ ꯌꯥꯎꯍꯟꯗꯕ ꯇꯥꯗꯕꯒꯤꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯝꯇ ꯌꯥꯎꯁꯜꯂꯝꯃꯣ ꯑꯗꯨꯗ ꯅꯣꯏꯅ ꯉꯝꯗ꯭ꯔꯒꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯕꯤꯕ ꯑꯃ ꯆꯤꯡꯀꯣꯏꯗꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯆꯤꯡꯀꯣꯏꯗꯣ ꯁꯨꯃꯥꯏꯅ ꯂꯩꯔ ꯆꯠꯈꯤꯕꯅꯤꯗꯅ ꯑꯗꯨ ꯅꯠꯇꯕ ꯁꯨꯃꯥꯏꯅ ꯂꯩꯔꯒ ꯆꯠꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯣ ꯆꯤꯡꯀꯣꯏ ꯆꯥꯛꯄ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯆꯠꯄꯁꯦ ꯁꯨꯃꯥꯏꯅ ꯆꯠꯂꯨꯔꯒ ꯁꯨꯃꯥꯏꯅ ꯁꯤ ꯂꯩꯕꯩꯗꯣ ꯂꯩꯕꯁꯤꯒꯤ ꯁꯥꯏꯟ ꯂꯩꯊꯔꯒ ꯁꯨꯃꯥꯏꯅ ꯇꯧꯍꯟꯕ ꯈꯪꯒꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯀꯣꯝꯕꯒꯤ ꯂꯩꯔꯦ ꯑꯗꯨ ꯁꯤꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯍꯟꯕ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯅꯣꯏ ꯆꯠꯂꯗꯣ ꯂꯥꯛꯑꯕ꯭ꯔꯥ ꯈꯣꯠꯇꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦꯗꯅ ꯅꯪꯗꯤ 이거도 ꯃꯩ ꯇꯥꯗꯣꯏꯔꯦ ꯉꯁꯤ ꯖꯒꯣꯏ ꯇꯧꯔꯣꯏꯗ꯭ꯔꯣ? ꯇꯧꯗꯣꯏꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯁꯤ ꯄꯨꯡ 4ꯗ ꯂꯣꯏꯗꯣꯏꯅꯤ ꯅꯍꯥꯟ ꯍꯧꯖꯤꯛ ꯄꯨꯡ 4ꯗ ꯂꯥꯛꯑꯕ ꯑꯩ ꯑꯃꯨꯛ ꯍꯣꯔꯦꯟ ꯄꯨꯡ 5 ꯃꯈꯥꯏꯗ ꯑꯩꯈꯣꯏ ꯗꯥ ꯂꯧ ꯆꯠꯇꯣꯏꯅꯦꯕꯀꯣ ꯊꯝꯃꯝꯃꯤꯅꯦ ꯑꯣꯖꯥ ꯊꯝꯃꯝꯃꯤꯅꯦ ꯊꯕꯛ ꯁꯨꯕꯝꯗ ꯊꯝꯃꯝꯃꯤꯅꯦ ꯅꯣꯏ ꯗꯥ ꯊꯝꯃꯝꯃꯤꯕ ꯍꯣꯏ ꯂꯧ ꯆꯠꯇꯣꯏꯅꯦ
네.